Hello chịน้องแมว welcome back to my another video chịน้องแมวไอ้เงี้ยซีดีจุ่มได้ไล่ปะก็ดอคุยกี่อันนั้นปัจจุบันมาชาเลยบ่ให้ดีมาละไกด์คุยกี่เมนรถมานักต่อคุยกี่จุ่มเลยปะก็เลยบ่ดให้ดีจุ่มอันนี้ทุกปันนี้นะอันนี้มักตัวอันนี้มักให้ดีจะทุกกันนี่มานั่งงำเดียนะเนี่ยอันนั้นคุยจริงเดี๋ยวอันนั้นดุมชาเลยบ่เรียลสเตชันมานักตัวเนี่ยแพลตฟอร์มมานักตัวเนี่ยชาเลยอันนั้นมายามได้เจงหันหนึ่งนะไอ้แชร์ตัวจะรักแกนะงั้นสิวิดีโอเส้นน้ำแกนะตัวนี้ตัวมายามแล้วเจงหันจะรักแกเราสิการเล่นประชันสุยาตัวเดียวค่อยล้างให้โซลาร์ในยุคตัวเนี่ยบอกว่าตัวการเล่นคุยจุงอยู่เชียวประชาเซ่อะไรเลยค่อยจุ่มดูเซ่สิริตะการก็จูหัวลักแกเซ่มันต้องจังก็จะหันจาแกเซ่มังวันนี้ไม่เป็นมาจังจาเลยเนี่ยสิเดลอยเนี่ยว่างอ่ะแต่พันเลยที่จังจาละเขานักขนาดจังจาแต่ประหังเดียนเหรอ하면 먹고는 도가라 하면 좀제 라이브 하이나 로어렘 탁다 너 하면 킹도 좀상 까나 좀제 브라로 샨드림네 하면 킹도 만ung 도에 참매 거 거기 응? 쟤좀 자오니 선 만ung도 자콤 레래 쟤 나가 루마니 선좀 자고 상나도 룸 몸 레래 이제 뭐 탁다 뭐 까지 오지 못했다 아우 Jangan peka gitu lah, cok. Ayah, tu sada di sana. Saya jangan peka, kere. Ya, sing na tani sida. Yang makada na hingon. Nuno jam sakit no. हाँ इतना लेसिंग ना ताने हाँ सब फोन है पे यार नहीं yang tuh sama saja सब फोन है पे यार नहीं सब फोन macam ma pan sa bao le ah ja rồi mama tan le sing na tan ne jangan pising ya sana ya itu tak pambi ada itu hah udah phone tuh nih kayak gini nih ada nih puma khad le ha earphone जाओ तेरी फोन से earphone पाया दे अहन में से earphone पान जा दे earphone किधर आनेนี่ปานในป้าตุ่มมาตัวมาไอ้ไก่จีไอ้เจ้าวิดีโอดูสิล่ะมันนู้ ada มาขัดอ่ะมันนู้ไงยังจะรู้จักอ่ะ iya ไอ้เงี้ยมา ayo ini นั่นนี่มาป้านจะขึ้นอยู่ตัว udah phone tuh nih 오빠 루마농 나 장에다 봐 하면 못히네 다 딸래 지라 군다라 지라 화분이랑 udah phone tuh 자라게 이싱 아다니 해 이마 있어 tidak hai 하이 하이 bye bye 완전 안 해도 오빠 마카래 양네 시가 양네 시부가 나좀니 시게 이제 내려가 시다 라이 시 사다 빌딩 제 사리네 봐 좀더 찡 내래 섬짝하다가 막 하대 찡 내래 뭐 말가 싱가 따가 내려래 선하고 농아 힘이 사나 봐 오호호호 이노 한달 라북 내래 전화 간지가 콜롬비 잡함니 아다 우리 집에 싱지 헐 라니পুर 시그랑 하이버더니 라니পুर에 하이갈라 방한 콜럭 방한이 시나올 레이버고 방한 콜럭니 아다 우리 버좀 싱지 기드랑 꿈다기 기자이 온다니 아하트 기자드랑 나다 비사리라 이창 바타도리 비사리지 엄마 온다니 거지 온다 바랑 시레 나바나 약 나 온다 집다 나바나 이부 하도 그러니 뭐 근데 산데 비쌀 해봐요 어 그만 술락 많이 저거 살이 살아 저게 있잖아 비술로 저거 살면 되지 반찬장 엄마 이제 타요네 이제 타러 타게 가다 마마 비디오 남미미네 아 얘 나요 난가 이제 너무 야다 뭐 잘로 들고 신이 안에 좀 검사 전에 하들 좀 제가 한다고 동작 좀 주의 봐
ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯀꯨꯝꯊꯔꯁꯤ ꯂꯥꯛꯑꯣ ꯄꯨꯡ ꯉꯥꯡ ꯇꯥꯔꯦ ꯀꯤꯖꯩ ꯑꯣꯟꯊꯅꯤꯕ ꯃꯄꯥꯅ ꯎꯔꯕ ꯅꯪ ꯁꯤ ꯇꯥꯔꯦ ꯀꯨꯝꯊꯔꯁꯤ ꯂꯥꯛꯑꯒ ꯌꯨꯝ ꯁꯥꯕꯗꯨꯗꯤ ꯑꯩ ꯁꯤꯒ ꯂꯩꯇꯕꯅꯤꯅ ꯃꯌꯥꯝꯗꯣ ꯎꯍꯜꯍꯧꯗ꯭ꯔꯦ ꯁꯥꯕ ꯂꯣꯏꯔꯒ ꯎꯍꯜꯂꯛꯑꯦ ꯄꯨꯔꯥ ꯐꯨꯜ ꯁꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯤꯡꯒꯤ ꯆꯤꯡ ꯉꯥꯛꯇꯅꯤ ꯐꯖꯗ꯭ꯔꯥ ꯔꯥꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯔꯥꯅꯤꯄꯨꯔ ꯚ꯭ꯌꯨꯁꯦ ꯐꯖꯗ꯭ꯔꯥ ꯇ꯭ꯔꯦꯟ ꯃꯈꯣꯡꯁꯦ ꯀꯨꯝꯊꯔꯁꯤ ꯁꯥ ꯇ꯭ꯔꯦꯟ ꯌꯦꯡꯉꯨꯁꯤꯗ ꯃꯁꯥ ꯄꯨꯝꯅꯃꯛ ꯏꯁꯤꯡ ꯆꯣꯠꯇꯅ ꯂꯣꯏꯔꯦ ꯂꯥꯛꯑꯣꯅꯦ ꯐꯨꯔꯤꯠꯀꯁꯦ ꯁꯦꯠꯇꯔꯗꯅ ꯂꯣꯏꯔꯤꯅꯦ ꯂꯥꯛꯑꯣ ꯑꯣꯏꯔꯒ ꯉꯥꯈꯣꯡ ꯀꯥꯁꯤ ꯂꯥꯛꯑꯣ ꯇ꯭ꯔꯦꯟ ꯂꯥꯛꯏꯁꯦ ꯌꯦꯡꯉꯨꯁꯤꯗ ꯍꯣꯏ ꯕꯆꯣ ꯐꯨꯔꯤꯠ ꯂꯧꯊꯣꯛꯀꯅꯨ ꯆꯠꯂꯣ ꯂꯧꯊꯣꯛꯀꯅꯨ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯀꯥꯁꯤ ꯆꯠꯂꯣ ꯅꯪ ꯑꯩ ꯄꯥꯏꯗꯕꯤꯗ ꯑꯩꯈꯣꯏ ꯀꯨꯝꯊꯔꯦ ꯍꯧꯖꯤꯛ ꯏꯁ ꯂꯣꯏꯔꯦꯅꯦ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯣꯠꯇꯅ ꯂꯣꯏꯔꯦꯅꯦ ꯆꯠꯂꯣ ꯒꯣ ꯑꯣꯟꯊꯅꯤ ꯐꯖꯅ ꯆꯠꯂꯣ ꯍꯣꯏꯑꯕ ꯆꯠꯂꯣꯕꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯨꯝꯊꯔꯛꯑꯦ ꯑꯣꯟꯊꯔꯕꯁꯦ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯣꯔꯦ ꯃꯤ ꯕꯕꯥ ꯑꯩꯕ ꯀꯤꯕꯅ ꯀꯨꯝꯊꯕꯗ ꯂꯥꯛꯑꯣ ꯀꯩꯁꯨꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯁꯤꯒ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯀꯨꯝꯊꯔꯛꯑꯦ ꯂꯥꯛꯑꯣ ꯁꯤꯒ ꯂꯥꯛꯑꯣ ꯁꯤꯒ ꯍꯥꯟꯅ ꯂꯥꯛꯑꯣ ꯄꯄꯨꯒ ꯀꯥꯎ ꯁꯤꯒ ꯂꯥꯛꯑꯣꯅꯦ ꯅꯨꯅꯨ ꯂꯥꯛꯑꯣ ꯀꯤꯖꯩ ꯅꯪ ꯃꯊꯟꯇ ꯑꯣꯟꯊꯅꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯃꯥꯅꯅꯦ ꯀꯥꯅꯤꯡꯉꯤꯕ ꯂꯥꯛꯑꯣ 오빠 ꯄꯨꯄꯨ ꯋꯥꯗꯅꯦ ꯄꯨꯄꯨꯒ ꯑꯉꯥꯡ ꯀꯥꯔꯛꯑꯣ ꯂꯥꯛꯑꯣ ꯄꯨꯄꯨꯒ ꯑꯉꯥꯡ ꯀꯥꯔꯛꯑꯣ ꯂꯥꯛꯑꯣ ꯇꯟꯈꯔꯦ ꯕꯣꯏꯗꯤ ꯁꯒꯣꯜꯂꯥꯏ ꯊꯥꯔꯦꯕ ꯁꯣꯝ ꯅꯥꯀꯟꯒꯤ ꯍꯤꯡꯒꯣꯜꯁꯤꯒꯅ ꯃꯨꯂꯥ ꯊꯥꯅꯦ ꯃꯨꯂꯥ ꯀꯩꯀꯩ ꯊꯥꯗꯣꯏꯕ ꯈꯪꯗꯦ ꯁꯤꯒ ꯍꯥꯟꯅ ꯈꯥꯃꯦꯟ ꯊꯥꯔꯝꯃꯦ ꯁꯤꯒꯅ ꯄꯥꯟꯒ ꯌꯥꯏꯉꯪꯒ ꯊꯥꯔꯦ ꯍꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅ ꯁꯤꯒꯩꯁꯤ ꯂꯩꯔꯤꯅꯦ ꯑꯥꯗꯁꯨ ꯖꯨꯝ ꯂꯩꯌꯦꯕꯀꯣ ꯁꯣꯔꯣꯛ ꯃꯄꯥꯟꯗꯁꯨꯅꯦ ꯃꯦꯔꯣ ꯃꯄꯥꯟꯗ ꯃꯃꯥꯡ ꯂꯩꯀꯥꯏꯗꯁꯨ ꯑꯩꯈꯣꯏ ꯖꯨꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯖꯨꯝ ꯑꯅꯤ ꯊꯣꯛꯏꯅꯦꯕ ꯁꯤꯅꯤ ꯑꯗꯣ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯖꯨꯝ ꯑꯅꯤꯃꯛ ꯆꯠꯄꯗ ꯋꯥꯏꯗꯅꯀꯣ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯅ ꯄꯩꯁꯥ ꯂꯧꯊꯣꯛꯇꯅ ꯇꯧꯁꯦ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯄꯨꯕꯗ ꯋꯥꯕꯅꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯋꯥꯕꯅꯤꯅꯅꯦ ꯑꯗꯨꯅ ꯁꯤꯒ ꯑꯣꯏꯅ ꯑꯗꯨꯝ ꯄꯨꯂꯞ ꯁꯥꯔꯕ ꯑꯩꯈꯣꯏ ꯇ꯭ꯔꯦꯟ ꯂꯥꯛꯑꯦ ꯃꯌꯥꯝ ꯇ꯭ꯔꯦꯟꯁꯦ ꯌꯦꯡꯉꯣ ꯆꯠꯁꯦ ꯍꯣꯏ ꯇ꯭ꯔꯦꯟ ꯃꯅꯥꯛꯇꯅꯦꯕꯀꯣ ꯇ꯭ꯔꯦꯟ ꯏꯁꯇꯦꯁꯟ ꯃꯅꯥꯛꯇꯅꯦ ꯖꯨꯝ ꯁꯥꯔꯤꯁꯦ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯂꯦꯠꯐꯣꯝ ꯂꯥꯛꯑꯦ ꯍꯥꯏꯌꯦꯕ ꯍꯧꯖꯤꯛꯀꯣ ꯆꯔꯦꯟ ꯈꯨꯇꯤ ꯉꯥꯛꯇꯅꯤ ꯖꯨꯝꯒꯤꯁꯦ ꯇ꯭ꯔꯦꯟ ꯆꯠꯈ꯭ꯔꯦ ꯄꯂꯥꯕꯣꯔꯝ ꯆꯠꯈ꯭ꯔꯦ ꯁꯤ ꯖꯤꯔꯤ ꯌꯧꯒꯗꯕ ꯇ꯭ꯔꯦꯟꯅꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ